Maikei Ayambada Kuki Khutlai Paiba Shing Meitei Tamna attack Chatharakpa Leptri NGASI AYUKSU IMPHAL East District ITHAM MOIRANGPUREL da Kuki Khutlai Paiba Shing NONGMEI KAPSHILLAKTUNA attack Chatharakkhre Press na phangba paw amagi matung ina thogdok asing NGASI AYUK pung 8:30 rom taba dwaida ITHAM MOIRANGPUREL mamang kamu chingthak paring lomdagi Maikei anidagi attack Chatharakhibani hairi Hauzik khul ngak pasing amadi security force singi Maikei dagi su khut handuna NONGMEI kaplei IMPHAL rom dagi su mafam adu tamna enforcement team sing sangsin khrei hauzik phawgi oina asok apan misimina thokpagi pawdi leitre to sila family juba moi si phan am pham bane si ta changjana ga to sila si je ga je khang matro ai drone da ka pra kan tore ma ai drone ka pi ma si pham tu ado jaga je khang tu